ꯇꯥꯃꯅꯥꯎꯕꯤ ꯅꯪꯒꯤ ꯌꯨꯝ ꯁꯥꯒꯠꯂꯛꯏꯁꯤꯕꯨ ꯀꯥꯏꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯅ ꯇꯧꯔ ꯁꯥꯔ? ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯅ ꯍꯥꯇꯦ ꯁꯟ ꯈꯔ ꯂꯣꯏꯖꯕ. ꯁꯟꯁꯤ ꯁꯨꯝ ꯑꯣꯟꯊꯥꯡ ꯑꯣꯟꯖꯤꯟ ꯇꯧꯔꯒ ꯁꯨꯝ ꯁꯦꯟꯗꯣꯡꯁꯤꯡꯁꯦ ꯑꯩꯅ ꯈꯔ ꯁꯨꯝ ꯄꯨꯟꯁꯤꯜꯂꯒ ꯃꯔꯨꯞꯁꯦ ꯌꯥꯎꯖꯕ. ꯑꯗ ꯑꯩꯈꯣꯏꯒꯤ ꯍꯧꯁꯤꯔꯣꯟꯗꯤ ꯅꯠꯇꯦꯀꯣ. ꯑꯗ ꯑꯩꯈꯣꯏ ꯌꯨꯝꯁꯥ ꯃꯔꯨꯅ ꯑꯃ ꯂꯩꯌꯦꯕ. ꯑꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥ 3,000 ꯍꯨꯜꯂꯒ ꯌꯨꯝꯁꯥ ꯃꯔꯨꯞꯁꯤ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ. ꯑꯗ ꯃꯊꯪ ꯔꯣꯇꯦꯁꯟꯁꯤ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯑꯩꯒꯤ ꯇꯔꯟꯁꯤ ꯇꯥꯔꯕ. ꯑꯩꯒꯤ ꯇꯔꯟ ꯇꯥꯀꯥꯟꯗ ꯑꯩꯁꯦ ꯐꯪꯉꯦ, ꯌꯨꯝꯁꯥ ꯃꯔꯨꯞꯁꯤ ꯐꯪꯉꯦ. ꯑꯗꯨꯗ ꯐꯥꯎꯟꯗꯦꯁꯟꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯤ ꯈꯔ ꯍꯧꯗ꯭ꯔꯒꯗꯤ ꯌꯨꯝꯁꯥ ꯃꯔꯨꯞꯁꯦ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏ ꯄꯦꯃꯦꯟ ꯇꯧꯕ ꯉꯝꯃꯔꯣꯏꯅ ꯃꯔꯨꯞꯀꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯅ ꯍꯥꯏꯔꯕ. ꯑꯗꯩ ꯐꯥꯎꯟꯗꯦꯁꯟꯁꯦ ꯑꯩꯅ ꯃꯤ ꯅꯦꯛꯇꯅ ꯁꯪꯗ ꯁꯨꯔꯤꯕ ꯃꯣꯏ ꯑꯅꯤꯁꯦ ꯑꯩ ꯅꯦꯛꯄꯅꯤ. ꯅꯣꯡꯃꯗ ꯂꯨꯄꯥ 1,000. ꯑꯗꯣ ꯃꯊꯣꯟ ꯍꯩꯒꯗꯣꯏꯔꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯃꯁꯤ ꯐ꯭ꯂꯣꯔ ꯂꯥꯛꯀꯅꯤ, ꯃꯊꯣꯜ 2 ꯍꯥꯏꯇꯥꯔꯦ. ꯑꯍꯥꯟꯕ ꯃꯈꯥꯒꯤ ꯕ꯭ꯂꯦꯡꯁꯤꯒ ꯃꯊꯛꯇ ꯑꯃꯒ ꯂꯥꯛꯀꯅꯤ. ꯁ꯭ꯇꯦꯞ 2 ꯍꯥꯏꯇꯥꯔꯦ. ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯝꯕꯖꯥꯠꯅꯤ. ꯃꯁꯤ ꯑꯩꯅ ꯍꯦꯛ ꯆꯍꯤ 35 ꯁꯨꯔꯛꯄꯗꯒꯤ ꯁꯟ ꯂꯣꯏꯈꯠꯂꯛꯄꯅꯤ ꯑꯩꯁꯦ. 45 ꯏꯌꯥꯔꯁꯅꯤ. ꯁꯤꯐꯧꯒꯤ ꯃꯅꯨꯡꯁꯤꯗ ꯁꯟꯁꯦ ꯑꯩꯅ ꯑꯣꯜꯂꯒ ꯁꯨꯝ ꯁꯟ ꯃꯌꯥꯡ ꯀꯪꯕꯁꯦ ꯁꯨꯝ ꯂꯧꯕ ꯑꯩꯅ. ꯑꯗꯨꯒ ꯅꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯊꯥꯗꯣꯛꯄ. ꯑꯃꯨꯛ ꯃꯌꯥꯡ ꯀꯪꯕ ꯑꯃꯨꯛ ꯊꯤꯕ, ꯑꯃꯨꯛ ꯅꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯊꯥꯗꯣꯛꯄ. ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁ ꯌꯥꯝ ꯋꯥꯅ ꯇꯥꯜꯂꯒ ꯑꯗꯨꯗ ꯑꯣꯏꯔꯛꯈꯤꯕ ꯐꯤꯕꯝꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ. ꯐꯔꯦ ꯑꯗꯨꯗꯤ